VDF personnel singna matam gi oina lengakta talaga lakiba demand sing thabakta onthoraktabagi mayokta ngasidagi gun down amasung pen down gi khongjang sangshinba haukhre. All Manipur VDF Employees Welfare Association na tha sigi tang tarada matam kaktaba gun down amasung pen down gi khongjang sangsilagani haina lauthokibagi matung inna ngasi Thobal district ki post ayambada VDF personnel sing mathau tawkhidre. VDF personnel singna Manipur lengakta matam kuinadagi talaga lakiba demand singi manungda Maruoina service regularization matam gachanaba kuchumal piba amadi Police Act 1861 ge Section 18 ge makhada VDF recruitment rules implement tawna chingba yauri hairiba demand sing ase matam ge state lengakta talaga lakibagi mathakta hauzik laidiba president's rule ge manung asidasu memorandum kaya pishinba laikre Laibak thibadi hairiba demand sing ase ngasi fawba thabakta onthoraktaba maramna service loikrabasu service extension tawbidana laidiba asidagi Penadraba VDF personnel singna gun down amasung pen down gi khongjang ase changsinaba firef lobani hairi status gi law and order ngak senbada VDF personnel singna loriba thodang leingakna khangbidaba sina VDF singi pukning wakhal leita handre VDF na taliba demand sing ase lumna lauraga governor council gi mifamda puthoktuna implement tawnabagi wafam VDF personnel singi maikaidagi thamlakle leingakna VDF ki demand ase thabak ta onthorak triba fawba khongjang haloi hairi